ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯍꯤ ꯅꯧꯔꯤꯕꯤ ꯋꯥꯈꯜ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯛꯈꯪꯗꯕꯁꯤꯡꯅ ꯔꯦꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯠꯇꯣꯛꯂꯝꯂꯦ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯊꯥꯟꯗꯣꯟ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯂꯥꯏꯖꯥꯡꯐꯥꯏꯗ ꯆꯍꯤ ꯅꯧꯔꯤꯕꯤ ꯋꯥꯈꯜ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯛꯈꯪꯗꯕꯁꯤꯡꯅ ꯔꯦꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯠꯇꯣꯛꯂꯝꯂꯒ ꯊꯝꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯅꯣꯔꯊ ꯏꯁ ꯂꯥꯏꯚ ꯇꯤꯚꯤꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ ꯃꯃꯥꯡ ꯊꯥꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯊꯧꯗꯣꯛ ꯑꯁꯤ ꯊꯥꯔꯒ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯔꯦꯞ ꯇꯧꯔꯒ ꯍꯥꯠꯂꯝꯕꯒꯤ ꯊꯧꯗꯣꯛ 4 ꯁꯨꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯉꯔꯥꯡ ꯂꯩꯖꯥꯐꯥꯏꯗ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯤꯔꯨꯕꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯕ ꯉꯝꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯍꯥꯛꯅ ꯆꯠꯂꯨꯕ ꯁꯤꯡ ꯃꯄꯨꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯥ ꯑꯁꯤꯒꯤ 4ꯗꯁꯨ ꯃꯁꯥꯒꯤ ꯆꯍꯤ 10 ꯈꯛꯇꯃꯛ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯔꯦꯞ ꯇꯧꯔꯝꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯍꯧꯈꯤꯕ Marchꯇꯁꯨ ꯃꯁꯥꯒꯤ ꯆꯍꯤ 9 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆा ꯑꯃ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯒꯤ ꯃꯅꯥꯛꯇ ꯊꯋꯥꯏ ꯌꯥꯎꯗꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯍꯛꯆꯥꯡꯒꯤ ꯉꯛꯁꯝꯗ ꯁꯣꯛꯄꯒꯤ ꯗꯥꯛꯐꯝ ꯀꯌꯥ ꯂꯩꯔꯝꯕꯒ ꯂꯣꯏꯅꯅ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯐꯝ ꯀꯌꯥꯗ ꯏ ꯇꯩꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯖꯣꯃꯤ ꯃꯥꯗꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSO ꯀꯌꯥꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯔꯦꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯠꯇꯣꯛꯂꯝꯕꯅꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯀꯌꯥ ꯃꯊꯪ ꯔꯦꯞ ꯇꯧꯔꯒ ꯍꯥꯠꯇꯣꯛꯂꯝꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄ ꯑꯁꯤꯅ ꯅꯨꯡꯅꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯤ꯫ Ccpurda Malsawam Singsan ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯅꯨꯄꯥ ꯑꯁꯤ ꯀꯨꯀꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯔꯦꯞ ꯇꯧꯔꯨꯕꯒꯤ ꯐꯖꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯃꯉꯛ ꯀꯛꯂꯒ ꯂꯝꯍꯥꯡꯗ ꯍꯨꯟꯗꯣꯛꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯕꯒꯤꯗꯃꯛ ꯁꯦꯟꯇꯔꯅ IPS ꯑꯣꯐꯤꯁꯔ 13 ꯃꯅꯤꯄꯨꯔꯗ ꯗꯤꯄꯨꯠ ꯇꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯁꯦꯟꯇꯔꯅ 2023 ꯕꯦꯆ IPS ꯑꯣꯐꯤꯁꯔ 13 ꯃꯅꯤꯄꯨꯔꯗ ꯗꯤꯄ꯭ꯌꯨꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥ ꯇꯤꯚꯤꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ IPS ꯑꯣꯐꯤꯁꯔ 13 ꯃꯅꯤꯄꯨꯔꯗ ꯄꯨꯟꯅ ꯗꯤꯄ꯭ꯌꯨꯠ ꯇꯧꯔꯛꯄ ꯑꯁꯤꯅ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ IPS ꯑꯣꯐꯤꯁꯔꯁꯤꯡ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯣꯁꯇꯤꯡ ꯇꯧꯔꯛꯄ ꯑꯣꯏꯔꯤ꯫ ꯃꯃꯥꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯥꯔꯛꯈꯤꯕ IPS ꯑꯣꯐꯤꯁꯔꯁꯤꯡꯒꯤ ꯗꯤꯄ꯭ꯌꯨꯇꯦꯁꯟ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯝꯖꯥ 2019ꯗ ꯑꯣꯐꯤꯁꯔ ꯑꯃꯠꯇ ꯊꯥꯔꯛꯈꯤꯗꯦ꯫ ꯀꯨꯝꯖꯥ 2017ꯗ IPS ꯑꯣꯐꯤꯁꯔ 2, ꯀꯨꯝꯖꯥ 2020ꯗ IPS ꯑꯣꯐꯤꯁꯔ 1 ꯑꯃꯗꯤ ꯀꯨꯝꯖꯥ 2019ꯗ IPS ꯑꯣꯐꯤꯁꯔ 3 ꯊꯥꯔꯛꯈꯤꯕꯅꯤ꯫ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛꯇ IPS ꯑꯣꯐꯤꯁꯔ 13 ꯗꯤꯄ꯭ꯌꯨꯠ ꯇꯧꯔꯛꯄ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯃꯦꯁꯤꯅꯔꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯕ, ꯑꯣꯟ ꯒ꯭ꯔꯥꯎꯟꯗ ꯄꯣꯂꯤꯁꯤꯡ ꯐꯒꯠꯍꯟꯕ ꯑꯃꯗꯤ ꯏꯟꯇꯤꯂꯤꯖꯦꯟꯁ ꯀꯣꯑꯣꯔꯗꯤꯅꯦꯁꯟꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯒꯅꯤ ꯍꯥꯏꯔꯤ꯫ PM ꯑꯃꯁꯨꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯈꯨꯜ 3ꯒꯤ ꯑꯣꯏꯕ ꯃꯥꯁ ꯄ꯭ꯔꯣꯇꯦꯁ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ꯫ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯋꯥꯛ ꯑꯦꯃꯦꯟꯗꯃꯦꯟꯠ ꯕꯤꯜ 2025 ꯄꯥꯁ ꯇꯧꯈꯤꯕ ꯑꯁꯤ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯒꯤ ꯃꯥꯌꯣꯛꯇꯅꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ, ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ, BJPꯒꯤ ꯊꯧꯑꯣꯡꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯈꯨꯜ 3ꯒꯤ ꯑꯣꯏꯕ ꯃꯥꯁ ꯄ꯭ꯔꯣꯇꯦꯁ ꯔꯦꯂꯤ ꯀꯝ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯑꯃ ꯇ꯭ꯔꯥꯏꯡꯒꯨꯂꯔ ꯚꯤꯂꯦꯖ ꯒ꯭ꯔꯥꯎꯟꯗ ꯀ꯭ꯌꯥꯝꯒꯩꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯖꯥꯃꯤꯠ ꯎꯜ ꯎꯂꯥꯃꯥ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯋꯥꯛꯀꯤ ꯂꯟ-ꯊꯨꯝ ꯑꯃꯗꯤ ꯏꯟꯀꯝꯁꯤꯡ ꯑꯃꯠꯇ ꯃꯥꯡꯍꯟꯕ ꯑꯃꯗꯤ ꯃꯨꯟꯕꯁꯨ ꯌꯥꯔꯣꯏ꯫ ꯋꯥꯛ ꯑꯦꯛ ꯑꯁꯤ ꯀꯛꯇ꯭ꯔꯤꯐꯥꯎꯕ ꯆꯍꯤ ꯂꯤꯁꯤꯡ ꯆꯪꯂꯕꯁꯨ ꯑꯀꯟꯕ ꯈꯣꯡꯖꯪ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯟꯈꯤꯒꯅꯤ꯫ ꯋꯥꯛ ꯑꯦꯃꯦꯟꯗꯃꯦꯟꯠ ꯕꯤꯜ 2025 ꯑꯦꯛ ꯑꯣꯟꯈ꯭ꯔꯕ ꯑꯁꯤ ꯑꯊꯨꯕꯗ ꯔꯤꯖꯦꯛ ꯑꯃꯗꯤ ꯔꯤꯄꯦꯜ ꯇꯧꯕꯤꯌꯨ, ꯕꯤꯜ ꯑꯁꯤ ꯀꯛꯊꯠꯄꯤꯌꯨ, ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯈꯣꯜꯂꯥꯎ ꯂꯥꯎꯈꯤ꯫ ꯑꯊꯨꯕꯗ ꯑꯦꯛ ꯑꯁꯤ ꯔꯤꯖꯦꯛ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯖꯥꯃꯤꯌꯠ ꯎꯜ ꯎꯂꯥꯃꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯉꯁꯤ ꯄ꯭ꯔꯣꯇꯦꯁ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯈꯨꯗꯤꯡꯃꯛꯅꯁꯨ ꯑꯜꯂꯥꯍ ꯃꯄꯨ ꯃꯥꯅ ꯑꯐꯠꯇꯕ ꯑꯣꯏꯍꯜꯂꯁꯅꯨ ꯍꯥꯏꯅ ꯖꯥꯃꯤꯌꯠ ꯎꯜ ꯎꯂꯥꯃꯥ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯝꯂꯛꯈꯤ꯫ ꯃꯤꯇꯩꯁꯤꯡ ꯊꯥꯡꯖꯤꯡ ꯆꯤꯡꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯊꯤꯡꯕ ꯍꯥꯏꯕꯁꯤ ꯍꯤꯟꯗꯨꯁꯤꯡꯒꯤ ꯀꯩꯂꯥꯁ ꯑꯃꯁꯨꯡ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯃꯀꯥꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯍꯟꯗꯕꯒꯨꯝꯕꯅꯤ꯫ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯀꯨꯀꯤꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ 3ꯅ ꯃꯤꯇꯩꯒꯤ ꯁꯦꯡꯂꯕ ꯂꯥꯏꯐꯝꯂꯦꯟ ꯊꯥꯡꯖꯤꯡ ꯆꯤꯡꯗ ꯃꯤꯇꯩꯁꯤꯡꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯃꯤꯇꯩ ꯍꯦꯔꯤꯇꯦꯖ ꯋꯦꯜꯐꯦꯌꯔ ꯐꯥꯎꯟꯗꯦꯁꯟꯅ ꯀꯟꯗꯦꯝ ꯇꯧꯔꯗꯨꯅ ꯀꯨꯀꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯋꯥꯐꯝ ꯑꯁꯤ ꯍꯤꯟꯗꯨ ꯑꯃꯁꯨꯡ ꯃꯨꯁꯂꯤꯝꯁꯤꯡꯗ ꯀꯩꯂꯥꯁ ꯄꯔꯕꯠ ꯅꯠꯇ꯭ꯔꯒ ꯃꯀꯥꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯨꯝꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯐꯥꯎꯟꯗꯦꯁꯟ ꯑꯁꯤꯅ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯈꯨꯕꯝ ꯑꯁꯤ ꯃꯩꯍꯧꯔꯣꯜꯗꯒꯤ ꯃꯤꯇꯩꯁꯤꯡꯒꯤ ꯑꯣꯏꯕ ꯑꯁꯦꯡꯕ ꯂꯥꯏꯐꯝ ꯑꯃ ꯑꯣꯏꯅ
ꯂꯧꯗꯨꯅ ꯏꯔꯥꯠ ꯊꯧꯅꯤꯕꯒꯤ ꯊꯧꯔꯝꯁꯤꯡ ꯆꯍꯤ ꯂꯤꯁꯥꯡꯁꯤꯟꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯇꯧꯕꯗ ꯑꯊꯤꯡꯕ ꯄꯤꯔꯤꯕ ꯑꯁꯤ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯀꯨꯀꯤꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯇꯔꯨꯛꯅ ꯃꯤꯇꯩꯁꯤꯡꯕꯨ ꯊꯥꯡꯖꯤꯡ ꯆꯤꯡꯗ ꯂꯩꯔꯤꯕ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯈꯨꯕꯝꯗ ꯕꯐꯔ ꯖꯣꯟ ꯐꯥꯎꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯦꯄ꯭ꯔꯤꯜ 7ꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯇꯦꯟꯁꯟ ꯄꯤꯕꯒꯨꯝ ꯊꯣꯛꯂꯦ꯫ ꯀꯨꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯗꯨꯅ ꯀꯨꯀꯤꯖꯣ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯄꯣꯂꯤꯇꯤꯀꯦꯜ ꯁꯦꯇꯜꯃꯦꯟ ꯑꯃ ꯄꯨꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯤꯇꯩꯁꯤꯡꯅ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯇꯩꯁꯤꯡꯒꯤ ꯑꯔꯨꯕ ꯂꯥꯏꯐꯝꯂꯦꯟꯁꯤꯡꯗ ꯆꯪꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯏꯔꯥꯡ ꯑꯁꯤ ꯆꯥꯎꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯃꯁꯤꯒꯤ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯀꯨꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯃꯤꯇꯩ ꯍꯦꯔꯤꯇꯦꯖ ꯋꯦꯜꯐꯦꯌꯔ ꯐꯥꯎꯟꯗꯦꯁꯟꯅ ꯑꯀꯟꯕ ꯋꯥꯐꯝꯒ ꯂꯣꯏꯅꯅ ꯇꯧꯔꯛꯂꯤꯕ ꯊ꯭ꯔꯦꯠ ꯑꯁꯤ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯊꯝꯂꯛꯂꯤꯕ ꯊ꯭ꯔꯦꯠ ꯑꯁꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁ ꯍꯥꯏꯕꯗꯤ ꯐ꯭ꯔꯤꯗꯝ ꯑꯣꯐ ꯔꯤꯂꯤꯖꯟ ꯄ꯭ꯔꯦꯛꯇꯤꯁ ꯑꯃꯁꯨꯡ ꯐ꯭ꯔꯤꯗꯝ ꯑꯣꯐ ꯃꯨꯚꯃꯦꯟꯠ ꯑꯁꯤ ꯐꯣꯡꯅ ꯈꯣꯡꯒꯣꯏꯅꯕꯅꯤ ꯍꯥꯏꯔꯤ꯫